ꯊꯥꯁꯤꯒꯤ ꯇꯥꯡ 8ꯗ ꯊꯧꯕꯥꯜ SPꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯑꯁꯣꯛꯄꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯂꯨꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯅꯨꯡꯅ ꯊꯥꯖꯤꯟꯗꯨꯅ ꯊꯨꯒꯥꯏꯔꯛꯄ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯕꯨꯅ ꯑꯁꯣꯛꯄ ꯅꯪꯍꯜꯂꯛꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ ꯊꯧꯕꯥꯜꯒꯤ ꯗꯥꯛꯇꯔ Y ꯅꯣꯀꯨꯜ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯒꯤ MS ꯗꯥꯛꯇꯔ W ꯔꯨꯍꯤꯅꯤ ꯀꯨꯃꯥꯔ ꯑꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯇꯥꯡ 8 ꯁꯦꯞꯇꯦꯝꯕꯔꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯂꯥꯏꯐ ꯁꯄꯣꯔꯠ ꯑꯦꯝꯕꯨꯂꯦꯟꯁ ꯁꯤ ꯑꯩꯈꯣꯏ ꯀꯨꯏꯗ꯭ꯔꯤꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯗꯥꯏꯔꯦꯛꯇꯔꯦꯠ ꯂꯦꯚꯦꯜꯗꯒꯤ ꯑꯩꯈꯣꯏ ꯐꯪꯖꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯁꯤ BLS ꯕꯦꯁꯤꯛ ꯂꯥꯏꯐ ꯁꯄꯣꯔꯠ ꯍꯥꯏꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯒ ꯃꯁꯤ ꯃꯃꯥꯡꯗ ꯄꯤꯔꯛꯈꯤꯕ ꯑꯃꯒ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯑꯩꯈꯣꯏ 24/7 ꯌꯨꯇꯤꯂꯥꯏꯖ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯇꯥꯡ 8 ꯁꯦꯞꯇꯦꯝꯕꯔꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯑꯦꯖꯤꯇꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯌꯥꯝꯅ ꯁꯤꯟꯗꯅ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯆꯠꯈꯤ ꯃꯗꯨꯗꯁꯨ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯒꯤ ꯍꯥꯏꯕꯤꯔꯛꯇꯅ ꯑꯩ ꯏꯁꯥꯃꯛ ꯐꯣꯟ ꯇꯧꯔꯛꯇꯅ ꯑꯩꯅ ꯁꯣꯛꯄ ꯌꯥꯎꯔꯒꯁꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯗ꯭ꯔꯥꯏꯚꯔ ꯑꯅꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯜ ꯔꯥꯎꯟ ꯑꯗꯨꯝ ꯑꯗꯥꯏꯗ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯏꯚꯤꯅꯤꯡ ꯄꯨꯡ 3:30 ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯞ ꯈꯪꯖꯗ꯭ꯔꯦ ꯏꯔꯥꯡꯁꯤ ꯑꯣꯜꯃꯣꯁ ꯂꯣꯏꯁꯤꯟꯕꯒꯨꯝꯅ ꯂꯩꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ SP ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛꯄ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄꯗꯒꯤ ꯑꯗꯨꯒꯤ ꯑꯁꯣꯛꯄꯗꯨ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯁꯤ ꯊꯧꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤꯗꯨꯗ ꯁꯣꯛꯈꯤꯕ ꯈꯣꯠꯈꯤꯕꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯔꯤꯉꯩꯁꯤꯗ ꯄꯥꯎꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯁꯤ ꯊꯧꯖꯤꯜꯂꯒ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯑꯅꯤꯒ ꯊꯧꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯁꯣꯛꯄ ꯃꯣꯏ ꯑꯍꯨꯝꯅꯤ ꯁꯤ ꯄꯨꯊꯣꯔꯛꯑꯒ SP ꯑꯣꯐꯤꯁꯇꯒꯤ ꯊꯧꯗꯣꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯦꯛ ꯊꯧꯗꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯁ꯭ꯇꯨꯗꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯖꯕꯗꯗꯤ ꯌꯧꯗꯕꯒꯨꯝ ꯇꯧꯏ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯕ ꯄꯨꯊꯣꯛꯏꯕ ꯒꯥꯔꯤꯁꯤꯗ ꯍꯦꯛꯇ ꯗꯤꯐ꯭ꯔꯦꯟ ꯑꯦꯡꯒꯜꯗꯒꯤ ꯐ꯭ꯔꯣꯝ ꯕꯣꯠ ꯁꯥꯏड ꯑꯣꯐ ꯗꯤ ꯔꯣꯗꯇꯒꯤ ꯏꯔꯣꯡ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯁꯤꯕꯣꯛ ꯖꯒꯥꯐꯥꯎꯁꯤꯗ ꯅꯨꯡꯇꯨꯝ ꯍꯦꯛꯇ ꯊꯣꯝꯖꯤꯜꯂꯛꯇꯅ ꯍꯥꯏꯔꯤꯕ ꯑꯦꯂꯦꯁꯁꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯏꯍꯟ ꯍꯜꯂꯤꯕꯅꯤ ꯃꯁꯤ ꯄꯨꯔꯥ ꯑꯣꯜꯃꯣꯁ ꯑꯀꯥꯏ ꯑꯇꯣꯏ ꯄꯨꯔꯥ ꯊꯣꯛꯇꯅ ꯃꯄꯥꯟꯗꯇ ꯅꯠꯇꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯂꯥꯏꯐ ꯁꯄꯣꯔꯠꯀꯤ ꯁꯤꯁꯇꯦꯝꯗ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯎꯕ ꯁꯣꯛꯅ ꯑꯩꯈꯣꯏ ꯊꯨꯒꯥꯏꯕꯤꯔꯛꯈꯤ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯁꯥꯏꯠꯇꯒꯤ ꯁꯣꯁꯥꯏꯇꯤ ꯁꯣꯁꯥꯏꯇꯤꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯦꯝꯕꯨꯂꯦꯟꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯏꯊꯤꯛꯁꯇ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯕꯅꯤ ꯃꯦꯗꯤꯀꯦꯜ ꯏꯊꯤꯛꯁꯇ ꯑꯦꯅꯤ ꯁꯣꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯚꯟ ꯑꯦꯅꯤꯃꯤ ꯑꯣꯏꯔꯐꯥꯎꯗ ꯃꯗꯨ ꯑꯩꯈꯣꯏ ꯀꯟꯗꯕ ꯌꯥꯗꯦ ꯃꯥꯕꯨ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯊꯤꯛꯁꯇꯨꯗ ꯑꯩꯈꯣꯏ ꯂꯧꯕ ꯆꯪꯖꯔꯨꯕꯅꯤ ꯃꯁꯤꯗ ꯃꯣꯏꯅ ꯄꯨꯂꯤꯁꯅꯤ ꯃꯣꯏꯅ ꯁꯥꯇ꯭ꯔꯅꯤ ꯃꯣꯏꯅ ꯑꯗꯨ ꯑꯃꯠꯇ ꯂꯩꯇꯦ ꯗꯦꯔ ꯏꯁ ꯅꯣ ꯗꯤꯐꯔꯦꯟꯁ ꯏꯟ ꯗ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯤ ꯍꯥꯏꯔꯤꯕ ꯁꯣꯛꯄ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗꯗꯤ ꯑꯦꯚ꯭ꯔꯤꯕꯣꯗꯤ ꯏꯁ ꯄꯦꯁꯦꯟꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤꯟꯅꯖꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡꯁꯤ ꯑꯦꯅꯤꯕꯣꯗꯤ ꯍꯥꯏꯔꯛꯄꯗ ꯄꯕ꯭ꯂꯤꯛ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯦꯗꯤꯀꯦꯜ ꯀꯣꯚꯔꯦꯖ ꯑꯩꯈꯣꯏꯅ ꯀꯣꯚꯔꯦꯖ ꯆꯠꯄ ꯑꯣꯏꯔꯣ ꯑꯦꯅꯤ ꯗꯦꯝ ꯑꯩ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯤꯟꯁꯨ ꯁꯤꯟꯖꯩ ꯆꯠꯁꯨ ꯆꯠꯂꯤ ꯆꯠꯁꯨ ꯆꯠꯂꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅꯁꯨ ꯍꯣꯠꯅꯖꯔꯤ ꯑꯗꯨ ꯑꯩ ꯆꯠꯁꯨ ꯆꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗ ꯑꯩ ꯗꯤꯅꯥꯏ ꯇꯧꯗꯦ ꯌꯥꯝꯅ ꯐꯅ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯁꯝꯍꯥꯎ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏ ꯄꯣꯠꯁꯤ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯔꯛꯈꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯍꯣꯏ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯦꯗꯤꯀꯦꯜꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯨ ꯑꯣꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯗꯣꯏ ꯊꯣꯛꯄꯤꯕ ꯊꯨꯒꯥꯏꯕꯤꯕꯁꯤ ꯃꯁꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯍꯣꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯟꯁꯤꯌꯔ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯑꯄꯤꯜ ꯑꯃ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯃꯅ ꯑꯩꯈꯣꯏ ꯄꯤꯕꯤꯔꯛꯄꯅꯤ ꯁꯤꯁꯨ
ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯦꯠꯅ ꯂꯩꯕꯃꯛꯁꯨ ꯅꯠꯈꯤꯗꯦ ꯁꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯥꯔꯤꯕꯅꯤ ꯑꯅꯥꯕ ꯀꯌꯥ ꯄꯨꯏ ꯑꯅꯥꯕ ꯀꯌꯥ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯀꯩꯗ ꯀꯥꯟꯅꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯁ꯭ꯇꯦꯠꯀꯤꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯐ꯭ꯔꯣꯝ ꯗꯤꯐ꯭ꯔꯦꯟ ꯑꯦꯡꯒꯜꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯆꯧꯕ ꯏꯁꯨ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯉꯔꯥꯡ ꯊꯥꯖꯈ꯭ꯔꯦ ꯑꯗꯨꯒ FIR ꯑꯃꯁꯨ ꯂꯣꯟꯁ ꯇꯧꯖꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯁꯨꯝꯕ ꯊꯕꯛꯁꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯋꯤꯁꯋꯦꯕꯔ ꯑꯗꯨꯗ ꯀꯟꯁꯔꯟ ꯇꯧꯕ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯍꯥꯏꯔꯒ ꯑꯁꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯑꯩ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗꯒꯤ ꯅꯠꯇꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯕꯥꯏ ꯅꯥꯎ ꯇꯧꯒꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯨꯝꯕꯁꯤ ꯇꯧꯕꯤꯗꯅꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯅ ꯑꯗꯨ 24/7ꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯏ ꯂꯥꯁ ꯏꯌꯥꯔꯗꯁꯨ ꯌꯥꯝ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯝꯕꯨꯂꯦꯟꯁ ꯑꯅꯤ ꯊꯨꯒꯥꯏ ꯑꯩꯈꯣꯏ ꯑꯅꯛꯄꯗ ꯑꯃ ꯑꯔꯥꯞꯄ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯑꯃ ꯂꯣꯏꯅꯅ ꯃꯔꯛꯇꯁꯨ ꯑꯣꯜ ꯊ꯭ꯔꯨꯑꯥꯎꯠ ꯗ ꯏꯌꯥꯔꯁꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯕꯔꯃꯥ ꯔꯣꯗ ꯁꯨꯅꯨ ꯁꯥꯏꯠ ꯅꯠꯇ꯭ꯔꯒ ꯃꯣꯔꯦ ꯁꯥꯏꯠꯗ ꯊꯣꯛꯄ ꯏꯟꯁꯤꯗꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅꯃꯛ ꯏꯟꯐꯣꯔꯝ ꯇꯧꯔꯛꯏ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯁꯨ ꯇꯧꯔꯛꯏ ꯈꯨꯟꯒꯥꯛꯄꯒꯤ ꯁꯥꯏꯠꯇꯁꯨ ꯇꯧꯔꯛꯏ ꯑꯗꯨꯒ CSOꯁꯤꯡꯗꯒꯤ ꯁꯥꯏꯠ ꯇꯧꯔꯛꯏ ꯑꯊꯦꯡꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯧꯕ ꯑꯗꯨꯝ ꯆꯠꯂꯤꯅꯦꯕ ꯃꯣꯔꯦꯗꯒꯤ ꯗꯦꯡꯒꯤ ꯅꯥꯔꯦ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯑꯍꯤꯡ ꯆꯨꯞꯄ ꯉꯥꯏ ꯄꯥꯂꯦꯟꯗ ꯑꯣꯏꯔꯤ ꯑꯗꯒꯤ ꯁꯨꯒꯅꯨ ꯇꯥꯅ ꯑꯁꯣꯛꯄ ꯂꯩꯇꯦꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯁꯤ ꯑꯉꯟꯕꯗꯒꯤ ꯁꯥꯔ ꯁꯦꯝꯃꯣꯁꯨ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ DC ꯑꯣꯐꯤꯁꯇ ꯊꯣꯛꯄ ꯏꯟꯁꯤꯗꯦꯟꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡꯁꯤ ꯂꯣꯏ ꯄꯤꯛꯑꯞ ꯇꯧꯔꯒ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯅꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯃꯣꯏꯁꯤ ꯃꯌꯥꯝ ꯍꯨꯞꯆꯤꯜꯂꯛꯄ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯊꯤꯗꯣꯛ ꯊꯤꯖꯤꯟ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯂꯣꯏ ꯏꯚꯥꯀꯨꯋꯦꯠ ꯇꯧꯔꯕꯅꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯑꯣꯜꯃꯣꯁ ꯑꯗꯨꯒ ꯂꯣꯏꯔꯛꯄꯁꯤꯗ ꯄꯨꯡ 4 ꯈꯔ ꯍꯦꯟꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯁꯣꯛꯄ ꯌꯥꯎꯔꯦ ꯊꯧꯕꯥꯜ SPꯒꯤꯗ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯪꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯕꯨꯗꯤ ꯈꯔ ꯃꯔꯩ ꯇꯧꯋꯤ ꯑꯗꯨ ꯆꯪꯗꯕ ꯌꯥꯔꯣꯏꯅꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯆꯪꯍꯟꯈꯤꯕꯅꯦꯕ ꯆꯪꯍꯜꯂꯒ ꯊꯣꯔꯛꯄꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕꯁꯤꯡꯁꯤꯅ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯗ ꯅꯨꯡꯅꯆꯤꯡꯕ ꯃꯌꯥꯝ ꯊꯥꯖꯤꯟꯕꯤꯕꯅꯦ ꯑꯗꯣ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯗ ꯃꯐꯝ 10ꯒꯤ ꯃꯊꯛꯇ ꯄꯥꯜꯂꯦꯕ ꯆꯦꯛꯇꯨꯝ ꯅꯨꯡꯗꯨꯝꯁꯦ ꯑꯗꯨ ꯃꯃꯥꯡꯒꯤ ꯋꯤꯜꯆꯤꯟ ꯀꯔꯤ ꯀꯔꯥ ꯁꯥꯏꯠ ꯃꯤꯡꯖꯦꯜ ꯀꯥꯏꯕ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯄꯦꯔꯥꯃꯣꯅꯤꯇꯔ ꯌꯥꯎꯅ ꯂꯣꯏꯅꯃꯛ ꯀꯥꯏꯔꯦ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯗꯒꯤ ꯑꯗꯨꯗ ꯅꯠꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯅꯤꯅ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ 5 ꯔꯣꯗ ꯇꯦꯁ ꯆꯠꯆꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯗꯁꯨ ꯈꯔ ꯑꯀꯤ ꯑꯈꯪ ꯊꯥꯍꯜꯂꯕ ꯃꯇꯨꯡꯗ ꯇꯥꯕꯗ ꯃꯣꯏꯁꯨ ꯀꯤꯔꯦꯕ ꯆꯠꯄꯁꯦ ꯑꯩ ꯍꯥꯏꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯊꯧꯖꯔꯛꯄ ꯀꯤꯔꯦꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯑꯃꯁꯨ ꯏꯃꯣꯁꯅꯦꯂꯤ ꯃꯣꯏꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯍꯥꯔꯠ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯑꯦꯝꯕꯨꯂꯦꯟꯁ ꯑꯇꯣꯞꯄ ꯑꯃ ꯁꯥꯔ ꯁꯦꯝꯕꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯄꯗ BLS ꯍꯥꯏꯅ ꯕꯦꯁꯤꯛ ꯂꯥꯏꯐ ꯁꯄꯣꯔꯠꯀꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯂꯩ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯁꯤꯗ ꯑꯃꯨꯛ ꯒꯥꯔꯤꯁꯤ ꯒꯤꯌꯥꯔ ꯆꯪꯗ ꯌꯥꯗ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯁꯤꯁꯨ ꯗꯥꯎꯟ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯁꯦꯝꯒꯦ ꯇꯧꯕꯁꯤꯡꯗꯁꯨ ꯀꯩꯅꯣ ꯇꯧꯔꯕ ꯉꯔꯥꯡꯁꯦ ꯀꯔꯐ꯭ꯌꯨ ꯑꯣꯏꯊꯣꯛꯈꯤꯗꯅ ꯄꯣꯠꯁꯦ ꯂꯩꯕ ꯐꯪꯗ ꯂꯩꯔꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣই ꯍꯣꯁꯄꯤꯇꯥꯜꯁꯤ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯐꯪꯁꯅꯦꯜ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯩꯌꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯁꯤ ꯏꯟꯁꯤꯗꯦꯟꯁ ꯑꯃ ꯊꯣꯛꯂꯛꯀꯥꯟꯗ ꯑꯦꯝꯕꯨꯂꯦꯟꯁ ꯂꯩꯇꯦꯅ ꯑꯃꯨꯛ ꯏꯔꯥꯡ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯅ ꯃꯦꯗꯤꯂꯦꯟꯗ ꯍꯥꯏꯅꯔꯒ ꯊꯝꯕꯗꯤ ꯇꯉꯥꯏ ꯐꯗꯦ ꯂꯧꯋꯤ ꯇꯧꯔꯛꯀꯦꯅ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯔꯕ ꯀꯩꯅꯣꯒꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯁꯥꯏꯠꯇꯩꯁꯨ ꯌꯥꯝ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯋꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤꯅꯤ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯁꯤ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯇꯧꯅꯤꯡꯕ ꯐꯅ ꯂꯩꯔꯒꯁꯨ ꯑꯩꯅ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯄꯨꯝꯅꯃꯛꯇ ꯑꯄꯤꯜ ꯇꯧꯅꯤꯡꯕꯗꯤ ꯌꯥꯔꯤꯈꯩꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯇꯗꯤ ꯈꯨꯠ ꯊꯥꯕꯤꯒꯅꯨ ꯆꯤꯡꯅꯕ ꯂꯩꯔꯁꯨ ꯐꯖꯅ ꯈꯥꯝꯃꯒ ꯅꯠꯇ꯭ꯔꯒ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯀꯟꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯦꯛꯇ ꯈꯨꯠ ꯊꯥꯖꯕ ꯈꯣꯠꯆꯟꯕ ꯇꯧꯕꯁꯦ ꯃꯇꯨꯡꯗꯗꯤ ꯀꯩꯅꯣꯝ ꯇꯧꯕꯗ ꯑꯦꯝꯕꯨꯂꯦꯟꯁꯇꯨ ꯆꯤꯟꯕꯗ ꯁꯤꯒꯨꯝꯕ ꯑꯃ ꯂꯥꯛꯀꯥꯟꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯨ ꯆꯪꯉꯨ ꯌꯥꯔꯔꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯇꯤ ꯏꯁꯨꯅꯦ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯃꯔꯣꯏ ꯅꯍꯥꯟꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯂꯥꯛꯀꯗꯣꯔꯤꯕ ꯑꯗꯒꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯔꯤꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯇ꯭ꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏ ꯁꯦꯝꯕ ꯈꯪꯗꯦ MS ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯄ꯭ꯔꯦꯁꯔ ꯑꯃꯨꯛ ꯂꯥꯛꯀꯗꯣꯔꯤꯅꯦꯕ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯩꯈꯣꯏꯁꯨ ꯃꯥꯌꯣꯛꯅꯗꯣꯔꯤꯕ ꯑꯗꯨꯅ ꯑꯦꯝꯕꯨꯂꯦꯟꯁꯀꯨꯝꯕꯁꯤ ꯌꯥꯔꯤꯈꯩ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯦꯖꯤꯇꯦꯇꯔ ꯀꯥꯡꯕꯨ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ